National Highway number 138 Imphal Juribam lambi gi Sinam Khul mapada landslide thokpagi lambi semba JCB gi driver ama nungjau ontharakpana thomlakpadagi asok apan nangkhre thaudok asi ngarang nungthil pung 3 makhairom taba matamda thokhibani landslide na maram oiduna lambi gi saruk sing temthoktuna gari fauna na ba honaringai JCB driver aduda nung ontharakpadagi koki sarukta sokhibani Manipur Food Industries Corporation Limited की नीलाकुथी दा लेवा MSME Technology Center Food Park दा नौना खिनबा steam distillation unit ngarang sangakhre lemongrass amadi citronella thau distillation taunaba machine sangabagi ngarang pangthokiba thoram aduda Manipur Food Industries Corporation Limited की Managing Director Peter Salam MSME Technology Center Imphal की Project Coordinator Dr. Shinam Yorei Tomba amadi atai masak naiba miyoi kyana saruk yakhi Kakching District Police की कांगबू अमना ngarang ayuk sora mayai lekai dagi lotuna thamlamba brown sugar gram 400 fagat pangamkhre District Police की कांगबू अमना ngarang ayuk pung 5 makhairom taba matamda changsinduna thiba humagi thabak chathabada MD Nawaz Sharif chahi 19 apokpa MD Islauddin gi yumdagi polam sing adu fagat pangamkhibani MLA and Indrajit Singh gi Luching Makhada Porompat Saval Lekai High School gi quarantine center da KSS Tamadevi Upa Adaksya Imphal East Zilla Parishad Top Nauria amadi ward member na quarantine center asigi towel sanitizer masks phenyl mineral water hand gloves amadi sale oina lupa lising ahum mateng pangkhre hairi Malemgi oina COVID-19 positive oiba missing lakh marifutara mari lising nipan ga chatret yankhai taret sukre laina asina maram oiduna laikhidaba missing na lakh mari lising marfu nithoi ga cham marfu mari sukre India की ओइना हौजिक फाउबदा पॉजिटिव ओइबा मियोय लाख मरी लिसिंग यांखै तरुका चामा मरफू हुमदोय सुख्रे अमदी लाइकनबा ngamdana COVID-19 na maram oiduna laikhidabana miyoy लिसिंग 13 मरीगा चामरी हुमुद्रा तरुक सुख्रे